Pahalgam terror attack ki paukum oina Government of India na Indus Water Treaty suspend tawba yauna maru oiba khongthang kaya lokhatkre mioi kuntaruk hatkiba tamthiraba terror attack aduna maram oiraga India na Pakistan ki mayokta khongthang sing adu launaba warep laukibani warep sing ase ngarang Prime Minister Narendra Modi na mayai tangba lauduna pangthukiba Cabinet Committee on Security CCS miphamda laukibani mifam aduna tongan ba action manga launaba recommend tawki action manga adugi manungda Pakistan na masagi maral yazadriba fawba kumjali singamaga chamapan humfugi Indus Water Treaty suspend tawba atarida hangliba integrated check post khudakta close tawba amadi valid endorsement ga loinana leibak asida changlakhiba Pakistani sing lakliba me ama fawbagi manungda halankiba SAR visa exemption scheme gi makhada Pakistan macha amata India da changhandaba scheme asigi makhada mamang de issue tawgiba visa sing cancel tawba scheme asigi makhada India da lakiba Pakistan macha khudingmak pung nifunipan gi manungda leibak asidagi halankiba New Delhi da leiba Pakistan High Command gi Defense Military Naval amadi Air Advisor sing persona non grata oina declare tawba amadi chayol amagi manungda leibak asi thadokhanba Islamabad ta leiriba Indian High Command gi advisor sing withdraw tawba amadi High Commission sing gi overall strength asi yangkhai manga oirambadagi kuntra da hanhanba yauri Masigi matakta Cabinet Committee on Security na India gi force kudingmak mikup nahum sing na sem saduna lainaba khangankhre nakal amaromda leibak ani gi marakta ungkhatnaba asina maram oiraga Indian no operate tawba airline khudingmaki oina Pakistan gi airspace thingjinkhre masigi matakta third country singdagi Pakistan fauduna India tamna lakpa pochai khudingmak puthok pusin tawbada athingba thamjinkhre India na Indus Water Treaty suspend tawkiba dugi pakumoina Pakistan lengal hai Pakistan da lakadaba ising thingba natraga thaidokpagi thabak khudingmak langi barton tawbani haina logani Pakistan da leiriba India gi High Commission gi military advisor khudingmak thasi gi kontra fawbagi manungda Pakistan thadoktuna chatkigadabani haina so section wa thamlakle